India ki maming lairaba pharmaceutical company Rusan na Manipur da lairiba drug user singbu mahosagi punsida purakpada sizinanaba Manipur user collective da pirakiba Naloxone gi hidak sing tongan ba mafamda yenthokre. Imphal West District ke Tauthong Ayung Badalaiba Twilight Drug De-Addiction Center da pangthokpa thauram aduda Manipur User Collective ke maikaidagi drug ki lamda thabak tauriba NGO Rehab Center salairiba sing TI NGO amadi atai volunteer sing da hidak asi yenthokibani thauram aduga mari lainana Manipur User Collective ki co-chairperson KSS Basantu Kumar na Naloxone hairiba hidak asi drug sizinaba mioi singna overdose satpa matamda sizinagadaba yamna maru oiba hidak amani hidak asigi matengna drug user singna overdose satuna sibadagi kanba ngambagi mathakta makoibu mahosagi punsida amuk hana purakpa ngamhali masina maram oiraga hidak asi Manipur gi mafam kayada araiba mawongda phanghanba mathau tarakpadagi Rusan hairiba company asiga pau faunabadagi company asina hidak dose lising aniga chamnga pirakibani Lengakna su asigumba yamna maru oiba hidak asibu state asida lairiba drug ki issue asigi yenglaga marang kaina phanghanba mathau tai hairi Again, Nakon Sindiraga, Helka, Maride, Helka Samnazaraga, Manipur targeting intervention to Ibamayamda, Naloxone Zimarang Kaina di Pangi, Adum di Weraga, Sinya Tamiada, Labu Lamhanga, far flung areas, Suma overdose case, Horkomatamda, Akoi Yamtoina, Kudungcha, the Mayome, Sugumba Kudungcha, the Basina City, Karamakit and Mangamdaga, Haina, Nagna Lunizaba, service provider, Jamuna, TI, Max Partners Forum, Hingodek, private rehab centers aduga ato draki lamda hakena thabak tawiriba duk kayana haiba hida sigi sarkar le na khandi ba punamakta masi khudum chab se lomina na ba appeal tawjari